Council of Higher Secondary Education Manipur Kosemna Lauba Chayasigi Higher Secondary Examination gi fal ngasi lauthukre. Examination asida Science Stream gi oina Comet School gi Takelambam Kalpana amade Comprehensive Concept School gi Yohen Longzam Art Stream gi oina Enlightened Knowledge ke Sarangthem Ayingbi Chanu amade Commerce Stream gi oina CC Higher Secondary School gi Thoihenba Thungamna ahanba position tare. Examination asida Science Stream gi oina ahanba position takraba Takelambam Kalpana amasong Yohenna chap manana Mark Chamri ga marifutara phangki. Takelambam Kalpana Comet School gi mahairoini mahak wangu tera khodam leirektagi ti tamu amasung ti pratap ki machanupini amaromda Yohen Longzamna Comprehensive Concept School gi mahairoini mahak sagolban mabudo mantri lekai dagi Longzam Lakshmi amasung Longzam Wilbert ani gi machani Science Stream da Millennium Institute of Sciences ki pebam taibangan ba mangangna Mark Chamri ga marifu manga phangduna ani suba position taki Mahak Wakatel Moirangpure Lekai dagi Konjengbam Rebita amasung Pebam Dixon gi machani Stream asida Comet School gi Kaithelakpam Wainonana Mark Chamri ga marifu phangduna ahum suba position taki Mahak sagolban tera lukram leirektagi Kaithelakpam Rina amasung Kaithelakpam Gitaranjan ani gi machanupini Art Stream gi oina ahanba position takrabi Enlightened Knowledge Higher Secondary School gi Sarangthem Ayingbi Chanuna phangkiba markna Chamri ga humputarani mahak langthaba leb makhalai kai dagi Sarangthem Romabati Leima amasung Sarangthem Labango Mitei anigi machanupini Stream asida TC Higher Secondary School gi Puspak Kaksing tabamna Mark Chamri ga yangkai taruk phangduna ani suba position taki mahak kongbanandai bam laikai dagi aribam rasesori amasung Kaksing tabam Nongyai Sarma anigi machane Stream asigi ahum suba position na Enlightened Knowledge Higher Secondary School gi Chesabam Nurmiyana taki mahak kairak Makha lekai dagi Supra amasung Seshabam Nurkhan anigi masanupini Commerce Stream gi oina CC Higher Secondary School gi Thoihenba Thongamna Mark Chamri ga yangkai mari phangduna ahanba position taki mahak singzamai makha khongnang phaidek pidagi TS Ongbe Ibeyaima amasung TS Gozendro anigi machanupani Stream asida TZ Higher Secondary School gi Haurongbam Kenya chanuna Mark Chamri ga kuntra humdoi phangduna ani suba position taki mahak matai mayai lekai dagi Haurongbam Kamala amasung Haurongbam Gopal anigi machanupini Stream asigi ahum suba position na CC Higher Secondary School gi atopam denina Mark Chamri ga kuntra matoi phangduna taki mahak top makha lekai dagi atopam Rani amasung atopam Somorendro anigi machanupani Examination asi Babuparada leiba Kosem gi office ta Education S ki commissioner na haidokibani mahiroi singna examination asigi fal manresults.nic.in natraga kosem.nic.in dagi khangba yagani hairi